Ahan badayam na maroi babdet khara kanglai pa ke apun bakholau dagi lokhuchege sin status junta gi air strike te imung amagi meoi taruk sire haina kanglai pa ke apun ba kholau na update to biri numit humni fawgi manung da lausil luwa senfam kusin nagadabani PWG Marxist Center Capitalist Society ama सेमनबगी सानरक पावर टेक्टिक की मयुक्त पीपल्स वार ग्रुप मार्क्सिस्ट सेंटर न लई शेख अब्दुल हकीम न नुमित हुमनी फावगी मनुंग द मरी लेनब मिसक तलुपसी लुबा सेनफम कुसिन नगदबनी हाइन केसीपी PWG मार्क्सिस्ट सेंटर न थादुरक पसेरोल अमन हाइरी लुब असिन थादुरक पसेरोल अमन हाइ लेबक मियाम गिदमक्तनी हाइन लेरिबा लोइसंग सिंग द सेंजा थुमजा तौबगी वाथोक असि अनौब अमदि नत्रे सिस्टम की टेम्पियर गवर्नमेंट की लोइसंग सिंग द फमलिबा ब्यूरोक्रेट ऑफिसर सिंग न अमदि मखोइना नकनबा खुचाबि सिंग सेंजा थुमजा तौदुना पावर पाइनबा होनबा आइखोइ खुदिमक न उदुना लागली लुक असिना सुनोम दुन हिंगजरिबा मियाम गिदमक्ता सेंजा थुमजा गी मयुक्ता लेपतुना लिसांग सेटना सा थरकपा संगसिलकपा लांजंग बु थाजबा थमदुना थबुक हापी गनी हाइदुना सेलियाम लौकिबा मिसक सिंगी मथक्ता वकत लाकपा लेट्री हाइरिबा मिसक सिंग असिगी मथक्ता लुपना यंगसिनबगा लोइना मसा मसाना सिंगदक चुंथोकनबगी तांजा पीरी हाइरिबा मिसक सिंग असी मसा मसाना लाकलिबा वकत सिंग असिगा मरी लेना कयारक वकल तामिन ननबा खंगहलबसु ngak kansin aduna leiriba misak singni mi sing adudi jail warder happy gani haiduna lak manga khujing oiba senfam mioi kun henbedagi khomjil laga loktuna leiriba ningthaujam itomba beng hangduna leiriba famsing dagi mahak masagi kwata da thapuk happy gani haiba impal urban cooperative bank da manager oiba salam bipin haiba misak asina khudakta lupta sangjaraktuna makhoi gi mathakta lagliba wakat sing asi chummina trakana lali haiba adu sengdokmina na batanja adu tara gi matam piri hairiba matam asi pawda sangjaraktuna asum aran puthokmina ba asida mateng togdrobadi lupna pirakpa sairakta masana yana laujagadabani sudana nungaiba pamba apangba sirka power painna hodaba migi masing aikhoigi iramdam asida nongmagi masing tingamdana hengalakli hairiba misak sing asina capitalist society ama semna nabagi sanarakpa power tactics ki mayokta party asina leibak miyamgi minai oijage haina wasaktuna hanglai lenga ki loisang sokri the family bureaucrat officer power department under secretary oiramba Sheikh Abdul Hakim gi mathakta thagalakiba wakat mari leinana loop asida sangjaraktuna masana tawjaruba aranba yazarna ba khanghan shraba matung yawoloi singi maikhum uppa lamlo lanmi singa punna saminariba traitor kharga punduna loop ki mayok thabuk tawnana honariba khudingmak khudaktagi leptuna loop na pirak patawgadaba singtam pangthokadabani hairiba senja thumjagi wathok asida kupsinna thijiluba matamda namthak tawriba lawmi sinmising dagi lawsiluba senfam apunba crore lakh kuntra weramle hairiba senfam asi hojik pithokpa ngamliba hakimna numit humni phawbaga mari leinariba misakta lawsiluba senfam kusinnagadabani haiba serol asina makha tarakli government gi makha da thabuk ani tawbasing akan meeting sanglagani fesok mahi masinga mari leinaba department sing da misang sangada thabuk ani tawramba miwe singi mathakta Federal Students Organization kanglaipak fesok nakan meeting sangduna lagli makhatana so akan bathabuk sing makhoi gi mathakta lawkhat lagani hairi fesok na thadorak paserol amada manipuri lenga ki makha da leiba education ge mari leina thabuk ani tawramba miwe singi mathakta mahiroi loop asina mamang sahi dagi akan meeting sangbaga loina thabuk ani tawramba miwe khargi mingna singbu phongduna makhoi na puriba pham ani gi manungda amma lawthok laba mari leina authority da taksinduna lagli adubu thabuk ama toknaba hana warning pikraba singi marakta ngaksau thektuna ngasi phawda thabuk ani adumak tawduna leiriba singi mathakta hena kan ba thabuk lawkhat lagani hairi loina education ga mari leina ba thabuk ani huran lona da tawriba singi mathakta akan meeting sangbinaba government MU gi BC college department council MU gi director education commissioner amadi director singda fesok na iba serol piduna taksin ba laikre hairi maramasna thabuk ani tawriba sing na ngalingai masana surrender to view lam henduna adumuk tawduna leramba fesok na thengnarabati mari leina ba authority ga khusam naraga paikalak pathabuk sing da masana yajagadabani haina warning tawragli leibak sida jail sing da leiriba nupi amadi angang inmate sing na thengnariba awaba singi matang da MSRC na su moto cognizance lawkhre tongan ba jail sing da leiriba nupi amadi angang inmate sing na thengnariba khudongsa da singi matang da National Human Rights Commission India na su moto cognizance ama thangatkhre hairi pawasin hai masida mi kaya hena chinna thamjinba ana leying yauna pifam tokpa khudongsa ba sing pidaba yauri khudongsa da sing asi MSRC gi special monetary sing amadi Kangbangam Kibani Harry Masigi Matakta Zelda Leriba Nupi Singi Hak Amadi Kai Kumnaba Matpa Pamdaba Taudoxing Tokpa Hengalakpa Wakal Laita Handabas Zel Manungda Lunan Bagisang Watpa Matik Saba Toilet Sanitary
Namkins amadi afaba thaknaba ising marang kaina phanghandaba machi oiba sinjak pisedaba namiron bising amadi angang macha chelibi mama singde khudungsa daba kaya mayoknaba nupi prisoner singi leiminariba masa sing mahi masing tambagi khudungsa ba matik sana phanghandaba amadi legal aid vocational training amasung rehabilitation yauna welfare program sing kanglon chumna implement tawdaba yauna tongan ba isu kaya yauri isu sing asigi yenglaga commission asi state amadi union territory khuding makki chief secretary sing da sayul mari gi manung da report ama lan khatna ba khangan kre report adu da state ke jail da leiriba nupi prisoner masing macha ka loinana leiriba nupi prisoner masing ki apun ba mising Miro labi prisoner singi masing amadi under trial prisoner singi masing sahi amagi matak jailda lairek labi under trial prisoner sing yauna tongan be detail kaya su yaholak na commission na kangan ki haina su pawas na makatari PR na waroisin proctring the popular government Semhal labadi wahon thok leiroi central government na Manipur gi miam laingak inthuraga PR thamjiliba asigi maramdi illegal migrants in Kuki zone narco terrorist na leba ki mathakta landara ki basahi ani mapung phazila kadarba fawbo warisin purakpang ngamdabadagini nakal amaromda na political party amadi miam gi maraktagi wathok asigi warisin purakpang ngamdabana CM pham thadok kadabani haibagi kholaw lawraki popular government gi mahut PR thamgadabani haibagi kholaw asi leitingai gi mamang da landarak libalam hen tu hen basingi maikedi hanna lauduna leirakhiba aduda saugatpagum opposition party sing na PR thamna na lawba horakibani lan gi maistrang nang laba amadi loikham naidraba wathuk asigi waruisin purakpa ngamdabadagi serakta lengak loin gi sukli pairiba BJP gi MLA minister sing gi marakta lusingba sindoklaga anoba lusingba amagi makhada lengak lon semnabagi irang leirakpa amadi Kuki sing na lusingba sindrabadi wari sanaroi haibgi serakta PR thamjilakibani central government status da PR thamning banate wathuk ki waruisin purakna ba thambani haiba wafam phongdokpa leibani wathuk ki waruisin purakna ba atuba matamda honagadabani center na popular government ki mahut PR thamba haibasi legislature singi hakmat pani legislature singi hakmat pa haibasi miam gi hakta soba sing na ba amasu oi maramdi miam na election pangthok tuna khan ki ba myut sing na lengak lon gi thawgai panghan bagi mahut PR thamjiliba asi Kuki sing na mitai miam gi mathakta landa leibak ki apun ba saktam thugai na ba honarak pada control ngamdre center na wathok asi hakting na waroisin purak na bagi damakta miam gi lengak uthai khiba oibana athubada waruisin puraktuna miyam gi lengak thamna ba hona phamtogi loinana MLA singi maike de su athuba matam dagi manung da waruisin purakna ba hona ba chumi tawbata bu wathoki waruisin puraktingai de lengak semna ba hona ba tarbadi waruisin gi khungthang da thintanabagi maram oirak loi haningai leite PR lengak na pun bagi saktam amadi miyam gi punsi da singna tuna landara khiba maribak machalam hen tu hen ba sing lebak asigi leimai de gi takthokina ba akanna ba thawrang lokatlu lengak ki suspension of operation Soo tawriba Kuki kulai paiba lalhuglup sing na sugi ground rule gi wang matam yam da nong mising dun onsin tuna mihat mi pun gi thabuk satha tuna terrorism gi khamtheng ba thabuk sing da haktheng na yawi haina khanglabani na su handok tuna makhoi gi haurak phamda lankina ba tarbadi wathok ki waroisin purakna ba hona bada khongjen yangsin hanba ungamgani Soo Chatnariba Kuki kanglup ki khulai paiba lalhulup sing gi lusing ba ayamba Myanmar citizen na ayamba oi haiba khangna kari gi damakta su handok na bagi furep lauda bagi maram central government gi maikai de gi miyam da khangan phamtogi birena CM gi pham thaduk chingei da Soo da leiriba Kuki lalhulup singna terrorist ni lauthokibaga iroina na Soo handokna ba cabinet na warep lobaga iroina na assembly mi pham da fawo puthoktura center da khangan kiba leiriba su central government na state ki warep lumna lobagi mahud terrorist sing bu yoktuna thamlakhiba dagi Manipur gi phibam khangen pham yorakibani central government state asida PR thamjin na mitai amasung Kuki ani gi marakta wari sanaraga waroisin purakna ba thorang lokaliba asina waroisin purakpa ngamgani thajade thawong asi manung lenba mati kumpura ba wathok ohenduna tangdu leita draba mikap mirau khonna thalba state ohenna ba honna ba politics ni lawi wathok asi gi waroisin PR lengak na puraktringai de miam gi lengak semba tarbadi PR thambagi wahantok leiroi maraibak miam bu thamoi seng na nuksiba ngamba aseng ba politician lusingba leitabadagi mitop na apun bagi saktam amadi miyam gi punsi da sing na bagi sang hengalakibani